ꯑꯍꯥꯟꯕꯗ ꯃꯔꯣꯏ ꯐꯥꯎ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯁꯔꯀꯥꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L. Sotin Kumarꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ T.H. ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯁꯥꯄ꯭ꯔꯤꯌꯥꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯆꯥꯈꯥꯏꯅ ꯄꯤꯖꯔꯤ꯫ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯞꯇꯨꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ngasi Mission for Economic Empowerment of Traditional Artisans and Craftsmen (MITEC) amasung PhD Chamber of Commerce and Industries (PhD CCI) anina senduna Hotel Classic Granda promoting entrepreneurship and harnessing untapped potential of geographical indication of Manipur haiba hiramda lamdam asida lairiba khusa hairaba entrepreneur singi nomagi oiba khananenaba mifam aduda mahakna makha taraduna PhD Chamber of Commerce and Industries na entrepreneurship oiduna lamdam asigi cultural heritage yokhatuna amasung handicraft pu malem gi mafam kayada sak taknaba honabada achauba thodang lobiba si thagatningai ni haiki. Connected with traditions, practices and culture. Geographical indications are highly interwoven into rural lives which employ traditional methods, practices and know-how to produce these goods with the protection assured by the GI registration. Pirates and counterfeit cannot. Tauramaduda Sarvyakiba MITEC Chairman Suwariba Works Minister T.H. Biswajit Nahai MITEC na lamdamasigi nat amadi chanabigi pukaibu yokhatpa khaktanatana lamdamasigi thabak fangdriba miyoi kyada thabak piri haiki. This is our proud moment and a very important that this PhD Chamber of Commerce is there. The capacity of this PhD Chamber of Commerce and Industries can play a very big role for the promotion of these products. This is my responsibility to do something to create a new atmosphere in the state as a minister in charge. I don't know, I cannot say how long I'll be here as a minister. I may be moved out tomorrow, but what I feel is that, so if I do something and if I create something new and innovative things, that would be my achievement. Nakalamaromda Tauramadu Loksilakpada Paumi Singna Hangba Wahangi Paukum Piraduna Minister Biswajit Nahai Kanglapat ki food bridge asi loisilaba matungda lakadoriba chahi lisingani kungi January tha fawgi manungda BT Park Kaisampat amasung Imphal College manaktasu food bridge sing thamnaba thorang tauri haiki. We have actually planned for as of now. We are actually planning to construct more because for the convenience of the people and particularly for the pedestrian and the state. So we have just actually slightly completed this Kangla one, and the BT will be completed by the end of the November, and this Kashampat by December, and at the same time, so there is one footbridge also near the, this Imphal College. So that we are trying to complete it by either by end of the December or maybe by the beginning of the January 2020, that is the new year. Hauzik Sashan Pairiba BJP na luchingba Laingak ase Kangkhong Chairaba Sarkar haibadu oire. Haido kiba wafam amata pangthok pangamdre haina CPI Manipur ke Secretary L. Sotin Kumarna maral sikre.
Wafam asi ngasi CPI, CPIM, RSP amadi Forward Bloc na punna sinduna ngasidagi hauduna Irawad Vavan da pangthokiba Left Party marigi apunba mifam amada haikibani mahakna makha taraduna Democracy chatpa laibaga sida ngasigi sarkar asina democratic oiba protest amata tawba yadre Security Force ki sasan ga chop manaba sasan thamle sel amadi force season aduna BJP laingakna election da mai paklaba tungda wasakiba thabak thoram sing amata mai pakhide crore kaya thabak pigani hairam laga ngasigi thabak fangdabagi awaba adumak mayoknari corporate singi matengdagi sel haithaduna bot laibagi hainabi BJP sarkar asigi lichatni maduna maram oiraga crore kaya deficit takre ngasidi micham praja lairaba lomi sing ha kar laure food security lambi thongi fibam amadi atai atopa hiram kayada laukhatpa yaba amata leitre pumnamaga sigi yenglaga lakliba ngasidagi hauraga tang 13 faubada makhal makha kyagi khongjang changsilagani haiki haijan ba adu loirana oiroi daba kaya na miyangi da chowa sa kaya amakanda namduna miyam dagi shakti lomna phona crore khujing oraga pana thong saraga senya ma thong saraga miyam dagi namduna shakti sipai na phona ba sini BJP gi bhaki lenga CPIM bi secretary ke hai santana haikibada center na housing parliament ta pass togani haiduna lairiba citizenship amendment bill asina Manipur amadi North East State singda sokhaloi hairiba simak yamna ngakningai oibu wafam amane BJP lengak na pamzari ba one nation one religion haiba wakhalon asina lamdam asida puwari dagi hauduna nungsi chanana leminaraklaba furup kayagi marakta chingjep thabugum thokani CAB na pirakadaba chaitheng kayagi matangda ikoi puna wakhal taminarsi haina makhata ki ngasi BJP section laliba AD section laliba magi kuthang se akoi thingna ba akoi konawai se akoi Manipuri hota hai manni kai damta Manipur da akoi chi bishna yamna sathi na chol ka dawa chi bishna akoi manga sida jati bijati akoi khai na khanna hanna sunaba helaka dawa masina akoi itni classes la ka dawa mayam se masri kan bai se akoi Manipuri sigi akoi left party sigi akoi CPI gi akoi CPM gi akoi all in the problem ki akoi Liberal Socialist Party amat to yo part ne wal Laibak amagi sen thungi fibam fagan hanbada lomi singya chauba thodang lei haina Krishi Vigyan Kendra Bisnupur ge chairman hanagi union minister TH Chawbana phongdokre wafam ase ngase ulauda laiba KVK Bisnupur ge holda pangthokpa lomi singda double income lakna ba tongan tongan ba item sing yen thokpa gi thoram da phongdokibane KVK Bisnupur na senduna pangthokiba input distribution gi thoram aduda Manipur Technical University gi Vice Chancellor Professor L Tombi amade KVK Bisnupur gi head Dr RK Imotomba susarukya khi KVK Bisnupur gi chairman TH Chawbana makha taraduna KVK sigi makha da laiba lomi singda kumja lisingani kunithoi fawada double income lakna ba hona bane laibak amagi sel thungi fibam fagat hanbada lomi singya chawba thodang lei chinja khaibasi yamna maru oi maramaduna KVK asina ngasi fawada lomi singda mateng pangduna laklei Laumi singda hen ba income lakna ba yen ok nga macha chengum yauna item kaya piduna ahen ba income lakna ba hona bane masida laumi singna pukchel singna thabak tawbiyo haiki ngasi gi lairiba lawba singde asuki matik advance hoirabani nakhoi karim to wagano laumi na khwaidai nungaibo gani aikoi chinjak yaudana lari habi yaroi chinjak yaudana engineer ho yaroi chinjak yaudana pressman ho yaroi asai chak lama mani mayam akoi chana no puthui ban hoina khwaidagi maru ni punamak first priority se akoi agriculture oi pham thokpane ahan ba face ki oina khangalaba lomi humfu henbada ahan ba tangka ki oina nga macha yen ok chengum yauna item kaya yen thokhi thoramadu da sarugya kiba Manipur Technical University gi Vice Chancellor Professor L Tombi na haikibada KVK Bisnupur ase University asigi makhada affiliate torgani darkaroiba office memorandum thokadabada ngaire ngasi farmers singda piriba polam sing asi ningthina yoktuna income hena lakna ba honasi haiki agriculture akoi din dayal ko upadhyagi center sida angtoriba course mayam jiga akoi MTO no Manipur Technical University state government gi university ji asiga kenoga danga chile culture gi danga chile culture gi tongan jira akoi doi khalap thokre masida hariba
institution mayam je punsinna bo khona jari adu matung ina masai aiko idumat yamna mari lenaba adu agro engineering ga habe je course hangto ga maramdi masi akoi next year dagi akoi Manipur Technical University na affiliation pi ba habe ma almost see on thokto badangare masi almost decision lawrabani Chaukat lamzel dasu yaugani lakliba hungba kayagi kanabasu laugani adobo isagi culture amadi tradition budi ngaktuna thamgadabani haina state planning board ki deputy chairman suwariba lamsang kendra ge mele estrazen fongdukre wafam ase ngasi thangmaiban laiden hanjaba laikai da laiba ibudau nauting khong sanglenda pangthokiba thangmaiban united art and culture organization ge mapan suba mapokumon thoramda fongdokibani Organization asigi chahigi souvenir amasu fongkiba thoramaduda MLA na makha taraduna sana khotnaba khaknatana aikhoigi ina khullaba culture amadi tradition na lamdam asibu malem yatai mafamda masak takpada achaubu thodang lauribane maramaduna aikhoigi culture amadi tradition bu yokhatuna thamnaba honabada miyam gi achaubu thodang lai masida natana oza guru singna makhoida leiriba mahai adu haurakliba mirolda takpi tambiduna khanganbagi tangai fadaba sulai Handloom amadi handicraft ki matangda palladuna MLA na makhatana haikibada Fisabi sing na puthokliba fi singasi handloom development corporation na lairagani puthokliba handloom gi pothok singasi miyamda laina fanghanba ngamnaba handloom mall amasu athubada hangdoklagani lamdam asida fangliba machak mathum sing yariba makai sizinaduna isagi darkar laiba pothok isana puthoktuna semilon fagadhanaba honarasi masigi damak sarkar gi maikai degisu angamba mateng pangani Kendra gi mihut singna thamoi singna thabak tawrabadi Manipur da leiriba kendra sing asi chaukat pagi thabak ta mayon silakani haiki aikoi gi kongna pham bimal sina aikoi gi damakta culture watana thamiram sigumba aikoi gi culture se ngasi di aikoi culture asina so aikoi gi Manipur gumba apipal lamdam se state ase aikoi Bharat ki toman toman by state singa compare korupakanda aikoi gi culture gi saktam aikoi jagoi gi isai gi korupakanda Bharat ki toman by state singa tawriba aikoi jagoi isai sing siga aikoi gi Manipur siga ko khena ba mala adugumba mayam singa duna ngasi de aikoi bu singthana ba adugumba laipa kam oise culture amasung aikoi gi laiba sanaroi singna ngasi di Manipur ase yamna mangjil dana Bharat da natana prithvi da aikoi gi sigumba mangjil thabagi aikoi thoroma aikoi sathara Paugi marathana tan break ama lausari Welcome to Times of Manipur. This is ASHAPRIYA giving you news in Hana na fanglamba kang food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingmasing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla presenting India's widest range of eco-friendly scooters, Okinawa Scooter, India's longest range and top speed of 75 kilometers per hour. Powered by lithium-ion battery, Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters, pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur, or contact us at 700-5830-142 or 87-877-23780. Break matungda maya mutaram nokchare makata ba pau pizare Chatliba tha sigi tarahumdoi fawbugi manungda lengakna mahairoi baby sanami sigi case asi CBI da paihandrabadi thangnaba numit ke ayuk pung taruktagi thangmaiben pumbada pung kunmari sintha leptuna khongjeng jangsilagani haina misi asigi mayokta semkiba JAC na lauthokre ngasi thangmaiben Athletic Union thau ground da pangthokiba paumi singa unaba amada
JAC की कन्वेनर एल ज्ञानेश्वरीना ममांग थक्तगी होना JAC ना स्पेशल इन्वेस्टिगेशन टीम SITC मुथतपीना बहाइख्रबसु ngasi fauba muthatana leire adubu SIT leibagi kanabadi fangdri mara leiba miyoi sing niyam chumna thigatpide school authority gi maikaida lepagum tawe haujiksu awaba tarba imung gi miyoi singda tongan ma maral pisinduna aranba statement thagatuna case asi lanna chatkina ba honari masina maram oiduna case asi CBI na pairabasu onna tainana chatkigadra haibagi chingna ba pokle Karigumba lenga case asigi matangda wawoi thawoidana leithokpa tarabadi JAC na miyamga loinana henna kanba khongjang kaya changsilagani haiki Hojik court aranba mayam mama pisili base masi lepiu habase home minister amasung chief minister miyang changbiu amasung achumba SIT gi statement achumba singa do puthokbiduna court thagatpiu loina na SIT gi aranba chaliba ayo ase masi sindokpiraga achumba चटपा आयो म थंबियो हौजिक फावबदा असुक वारबा मचा काइना बगी मैसाक ना अदुगुम्बा मैसा लांगबा इमुन सिंसिगी अरानबा अदुगुम्बा इन्वेस्टिगेशन की रिपोर्ट नाते पिखट पसे अतुबा मतम दे लेपियो अमसुं आइखोइना डिमांड तौतुना लाइबा 161 पुलिस की स्टेटमेंट लौगदोबा विक्टिम फैमिली की मामा की मापा की मागी मपन की इमुंग मनुंगी असुगुम्बा 161 असे अतुबा मतम दे लौबिदुना इन्वेस्टिगेशन असिदा हापसिन बियो अमसुं Langla lanjin phanbada angang asibu hatbi bane haibagi asumba langla lanjin phanbada mateng oinana bagi CM amasung governor home minister na miyang changbiu haiba serji sigi maikai de tamjari All age home da laiba ahal singi hingbagi hak khongaw narakpa matamda Manipur Human Rights Commission na chaba thabak sing lokhatkani haina commission asige chairperson senior advocate Khaidem Mani na phongdokre Wafamasi ngasi mongsangai da laiba all age home da free health medical camp amaga loinana pangthokiba human rights defender Manipurna lingkhatkiba chahi manga mapung farakpagi kumon thoramda paumi singa unaba amada haikibani thoramadu da sarugyabada natana home asigi fibam su yengsiladuna senior advocate Khaidem Manina masa matomta thaksaba ngamdraba ahal oiraba mama mapa sing asi macha oiba singna yengsingadabani haina aingi matungina piribani Karigumba thabak tauraba macha masu singna mama mapa oibe singbu yengsin bidraba amadi tathi tawaina tauba tarabadi aingi matungina makoigi mathakta chairak piba yai maramaduna all as home da laiba ahal sing asi ningthina yengsin biba mathau tai hairaduna Karigumba ahal sing asi ge hak khongaw narakpa tarabadi madugi chap chaba thabak laukhatnaba honagani haiki Akoi hojikki laiba sigi sida macha masuna luna tauba turengi singbu hangana chen braibido macha mama mapana di macha oiba singbu luna dum tauba haidiba macha masudu namu mama mapa warkanda moigi so muk macha masudu luna tauba adumba mama mapa bu thina tauba tarade ainda chu yade मागे मेंटेनेंस तौना बा मेंटेनेंस तौचे नुपी अमसु अंगांग तबु मेंटेनेंस तौबा ना शहर पिसिदा 125 शहर पिसिदा यावरियाबा अदुदा नतना अदुदा सो तुम हायरे अदुगा तोंगान बा हलमनगी लेरिबा एक तसु चिति ओल्ड एज गी अदुमा लेरिबा लो सिंगदसु हलमन मचा मसाना मसाबु थाकसबा ngamjadraba अदु मचा मसु सिंगदुना थाकबा ngam खोपेदि ओयराबा अदोरदि मदु थाकदबनी हाइबा अदुगुम्बा लॉसु लेयबा अदुना मसाना ऑफिशियल थबक तौबा को कनोगी ऑफिस के थबक तौबा मी सिंगना मामा मपा बोलुना तौद्रे थाकपीद्रे यंगबीद्रे हायरगदि मदु आइनगे मतुंग इन एक्शन लौबा यानी ऑनरेबल चीफ मिनिस्टर हाइदि चुम्मेबा हौजिक लेरिबा ऑल एज होम दा लेरिबा सिंगसे हलोइरबा ngakतनी मोइगे राइट मोइगे ह्यूमन राइट से असे निंथि जना ngak पाइबसे तौदबा यादरबनी मसी बीइंग Chairperson of Manipur Human Rights Commission oina ahalaman singi right mangakpada right pu khongau narakpada aikhoina adum darkar leba kanda aikhoina sapsana moigi right sing che protect taunaba promote taunaba angama mongda honagani Ngarang amadi ngasi lonaba ahing nongyaida morida leiba nifuhumdoi suba Assam Rifles na akaktaba paw mo fangbadage Moregi and Champhai Village Manaki Umangi Lambida Lona Yadaba Pochai Khara Puthokadore Haiduna Pawma Fangbadagi Mafamaduda Masakangdaba Nupa Ama Lakpa Ubadagi Earna Lepnama Kangalubada Nupa Adu Kudakta Amambagi Kudong Java Lauraga Chen Kre Haidi
Aduda Assam Rifles na tanabada mahakna pairakpa posak ama langthoklambadagi khudakta Assam Rifles na yenglubada tawel amana yomba posak ama oiramki tungda tawel adu hangdoktuna yenglubada Myanmar foreign room gi sana bar piece manga yoramki hariba sana sing adu piece amada kg ama lume punna kg manga oiki fagalaba polam sing adu more custom preventive force ta sinakre Ngarang numidang NAV gi kangbuna kongbadagi miyoi ama WY tablet lising yankhai konana fare hairi farba miyoi adu kongba makha nandaibam laikai dagi gotimayum ivo chahi yankhai nithoi apokpa laikhidraba kesho amadi naharup mayai laikai dagi aribam naubi sharma chahi kuntra nithoi apokpa manau kawi guli sing adu u manungda haplaga purakpani hairi Amaromda ngarang numidang Technopal Police amadi taranithoi suba Assam Rifles ke apunba kangbuna Technopal dagi miyoi amasu WY tablet lising kontraga konan fare hairi farba miyoi adu Technopal gi ti gamnom khuldagi thongmilen mate apokpa holkhosai mate kawe hairi Chairaga sida ngarang kuntaruk suba Assam Rifles amadi Kakching Police Commando ge apunba kangbuna Palel manaktagi nupi ama WY tablet lising taramari henbaga konana fare farabi nupi adu Technopal district ke manung chanba kambam khulendagi moisim maring chahi kuntra humdoi mapuroiba mosilfa maring kawi fagalaba polam sing adu galoinana Kakching police station da sinakre hairi Chingmi tammi punna khundaminariba lamdam asida aikhoi punna nungsi chanaba puraknaba honabada natki oiba fisa lonsa su achoba thaudang ama lauri haina ningthau leisemba sana zawbana phongdokre wafam asing ase district handlooms and textiles imphal isna sinduna numit tarani chupna chathagadauba mera hauchungba festival fair lisingani taramapan nasi konung lampakta haudokpagi thoramda chief guest ki oiba warol piraduna haikibani ningthau leisemba sana zawbana makha taraduna lamdam asida khundaminariba furup singgi oiba stall kaya hangminaduna mela pangthokpa asina aikhoi amatani haiba mayek sengna takli Ngasigi mela asina furup singgi marakta hena afaba mari thambada mateng oigani maram aduna mipum khudimakna pungning thawgatpham thoi haiki koi mera hauchongba hairebanina mera hauchongba koi singtam ani gi odo ponina sigumba festival se pangthokpa matamda koi tambaki ngakta nataba koi singgi oiba dugba pisabi singsu hojisu yawi rawne khali ai khonjadabadagi kanu tawu oira su wapi gani makoi su makoi store ga hangandana makoi phaja phaja ma pothok sin puthondana makoi uthok chabagi adu magi khutong chabasu pibi gani na yasabasu ai thajabe thamjari Thauramadu Chairman Manipur Handloom and Handicraft Development Corporation Limited ki Chairman Suoiba MLAS Razen Amade CH Tombi Devi Project Manager Handloom na Mathang Sitna Thauramapu Amade Thauramgi Mitunglen Singh Oina Sarukya Kibaga Loinana Mela adu da hangliba stall sing koina chatuna yengsimki Thasigi tareta jiri turelda takibadagi thiba khangdana leirakhiba El Jerry gi hakchang ngasi Silchar gi Mazumdar Bazar gi turel nakandagi ngasi nungthil asiba hakchang oina fangba ngamkhre asiba hakchang adu Assam Police na lokhatlaba matungda Silchar gi Medical College and Hospital gi morgue ta postmortem gi damak thamkhre Thasigi tang taramatoidagi Moirang College Thingzinbagi Kongjang Jangsilagani Haina Taurambadu Handokle Haina Moirang College Students Union gi Finance Secretary KH Ajay Maitaina Paumi Singh the Fongdokre Ngasi Union asigi office the pangthokiba paugi mifam amada mahakna makha taraduna Thasigi mapanda Education Department ki maru oiba Mihut Singh Education Minister na College asida tharaktuna yengsinbaga loinana Computer Honors ki exam thaba amadi form fill up tauba yabagi ayaba pibana khongjang asi handopane maram aduna college asigi mahairoi singna mahoksagum class chang naina yaubinaba appeal tauki loinana Education Department amadi Education Minister bu thagat pafongdoki Moirang College Student Union amadi chatra singna computer exam thaba computer honors ki exam thaba yadabadu koigi yadragadi khongjang chang singani ana hadi education ayeng sidagi date 11 sidagi koi college letana
ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯦ ꯃꯔꯝꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯉꯔꯥꯡ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯌꯥꯅꯕ ꯈꯣꯠꯅꯕꯒꯤ ꯆꯤꯟꯅ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯄꯤꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤꯗꯤ ꯑꯣꯏꯅꯗꯤ ꯍꯟꯗꯣꯛꯆꯔꯦ ꯄꯥꯎꯒꯤ ꯃꯔꯛꯇ ꯇꯦꯕꯤ ꯕ꯭ꯔꯦꯛ ꯑꯃꯃꯨꯛ ꯂꯧꯃꯤꯟꯅꯁꯤ Diwali amasung Ningol Chakobana lakpaga iroinana Sangai Hondana Festival asida Honda Cars ki ahenba discount sing pizari. Hauzik lariba Honda Cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Red Shopper, an online store based on indigenous food items. Iramdamgi oiba chanaba potlamsing online da Red Shopper gi khuthangda line phangbigani. Delivers to all over India. Yamna thuba matamda delivery gi khudongchaba su phangbigani. Delhi gi oinadi iramdamgi oiba mana masing sing su phangbigani. Masida sunatana same day delivery gi khudongchaba su pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local. Break ki matungda makhataba pau pizari. Bharat ki khwaidagi wangba wayar loisangama oiriba Supreme Court ki yathang matung ina Manipur Commission for Protection of Child Rights MCPCR gi makhada Thobal District SP Dr. S. Ibom Chana ngasi Yaripok Police Station da child friendly room ama hangdokre. Thoram aduga mari lenana SP Dr. S. Ibom Chana chahi 19 sudriba angang singna Thaudok wathok amaga mari lenana tangai fadana police station amada lakpa matamda police ki fizol setpa sing ubada kiba amadi thukatpa amadi hainadaba fawale masigumba kaya se thoktanaba police station singda child friendly oiba ka amamam hangnaba lengakna laurakpa khongthang amagi makhada Yaripok Police Station ki osina achoba thodang lauduna ngasi Yaripok Police Station asidasu hangdokpane Haiba ka asida nungaina leihalaga angang aduna hainingba phongdoktingba wafam sing adu akiba leitana maningtamna phongdok choba ngamhalagani angang aduga wari watai sanaga tawriba police personnel adusu police ki fizol gi mahutta fizam moina setkadabani loinana angang aduna phongdokningba pumnamak phongdok choba ngamnaba masagi lolda phongdok chogadabani Riskia kia khangna hendana anything se lakum tamda adugi tawnagu damta khara kano tawo phajaba mongda amakak semabsi ngasi inaugurate tawgi kanom kak mo oijabani mase sida koina mayam khoi ngang sing se pubirak pa mayam any case ka mailena basing si khoi yam kano tawna khoi civil kangbu haitare khoi civil police khoi civil dress atro kanda dil tawani Miyoiba khudingbu nungsiba ngambagi bakhalon leirabatada ingna chikna leiba lamdamama oiba ngamgani haina Bishnupur Kendragi MLA Govindas Konthauzamna phongdokre bafamasi ngasi Konthauzam Gonjendro Foundation asinduna mahaki yumda pangthokpa All Age and Widow Pension yenthokpagi thoramda athoiba mithunglengi oiba warolda haikibani mahakna makha taraduna Miyoiba khudingmak amaga awa nungai saruk yaminaduna chakhatminasi haiba wakhalon mahaki apokpagi mingda Semliba Trust K Gojendro Foundation na Manipur Lainga ki maikaidagi All Age Pension pibada chitha horaba ahal oiba singda All Age Pension piba amade naunga mapuroiba kaina khrabi nupi singda mateng kharadang oinaba ngasigi pension gi senfamasi pibane makhatana mahaki leizaba lan thumdagi tangkhayama trust ta kathoklaga All Age Home amasu chahi asidagi saba horagani mafam aduda macha masu singna thawai bidraba ahal singi seva tawduna punsi lelagani haiki अखोई फाउंडेशन सिना चलाइबो ओइगनी फाउंडेशन सिना चलाइबो ओइगनी मरम इनहेरिट प्रॉपर्टी आइना इपा इपु सिंग थंबिरंबा आइगी लन सिंग असिगी 50% अखोई के गोजेंद्र फाउंडेशन सिदा खोई पीरे हाइजरिबा मसिगी लाकवा सोर्सिंग सिना अखोइना हयेंग लाई ओइग्रगसु असिगुंबा फाउंडेशन सि निंथि जन लेहोबो याननाबा मखाताना ओल्ड एज
home ama linkhalibasi leijariba ngasagi ahal loiraba ipasing ahal loiraba imasing se masigi tung koiba phawbada hayeng ningthi jana salaiba ngam haunonaba adumaina panam thamjabani government na duda contribute tawirapadi karim kaide adubu where is all age home salaiba sidi akhogi foundation sina salaigani ngasigi thoramadu da Bisnupur Kendra gi manung da leiba ahal oiraba miyoi chanipan ga humfune thoida thagi lupa chamagi changda tha taragi oina lupa lising amamam amade mapuroiba kaina krabi nupi chamaga kuntra nipanda thagi pension gi senfam oina lupa chahum yen thoki Kanglai Paki Maning Tamba India gi makuta takhiba numit October 15 da United People's Revolutionary Front UPRF na Manipur pumbada pung 19 gi general strike lauthokle haina aina thinkraba lalholup asigi Information and Publicity Secretary L Rolin Allies Thaupangba Maitaina Thadoropa Cherol mana hairi Cherol cinema kha taraklibade October 15 na lakpada aikoi iraicha singna karamna India gi makutta ningtamba mangkhibage haibadu hangatna nainaduna yengba mathautai khunai asina ngasi lepliba khongfam asisu mamutana nainaba matam oire Masigi saruk amoina kanglaicha singna chahi khudingi September 18 na lakpada Manipur gi manung amasung mapanda karamna Indiana Manipur gi ningthau Bodha Chandrabu Silong da kauraga namduna merger agreement haiba cherola sida khuyek laukibano haina mafam kayada pangthoktuna khanan nainarakpa asimak ngasigi ningtamba taliba khunai asigi miyam amadi revolutionary ihausigi manglamda changsilakpagi saruk amani haina lauba yai hairakle Malem gi tongan mafam da pangthok na bugum National Health Mission amadi Indian Psychiatric Society Manipur State Branch na sinduna Mental Health Promotion and Suicide Prevention haiba thimda Kunipan Suba Mental Health Day gi palan thoram ngasi Jenims gi auditorium da pangthokre tongan ba Medical Institute gi lakba mahairoi amadi CSO singna saruk yaduna pangthoki ba thoram aduda State Health Society gi Director Bilun Mangna Wakal Laina na naraba miyoi singbu wakal tahanba amade masama tomta sizabagi thaudo kaya asi hanta hanana ba khonabada mipum khudingmakki thaudang changi maramaduna miyam nasu sigumba thaudo kaya asi thoktanaba kari tauba yabage haibadu nainaba mathautai masida healthcare worker amadi medical gi profession da leiriba singna miyam bu wakal tahanbagi tangai fadaba lei maramaduna state asida leiriba health and wellness center singda anoba khusukulai ga loinana Expert amadi counselor sing thamduna masa matomta sizabagi thaudo kaya si hanta hanaba hotnaragani haiki It can become a platform where the community can get the first level of assistance, the first level of consultation. If you find a neighbor or a family member who is having some signs of mental stress or some signs of abnormal behavior, we now have health and wellness centers which are not far from your locations, where there are trained health personnel who can help you. And the 81 number will increase, it will go up to 200, 300, it's an ongoing program. And I'm happy that this foundation, so that from there it leads on to the higher health facilities up to the tertiary level, where our brothers and sisters, our family members, our friends who need the health care on mental health, Miyoi bagi punsi confirm moiriba lion sang amada chahi tarani thoi khakta ngairibi nupi macha amabu nupi oibigi kai khumna ba manghan khiba sina takpadi ana layeng sang da fawba nupi oibi sing khudong thiningai oire haibasi chumle haina Women Action for Development WAD gi thomi MK Saros Khanna ngasi Palace Compound leiba WAD gi office ta pangthokpa pawgi mi fama da phongdokre mahakna makha taraduna Handa Grims the Tokiba Taudogaduda Mara Lady Kanglaba TH Suras Matam Tindadana Ain gi matung ina dandi PBU Makatana crime kaya Toroknaba Ain gi Kudong Jaba PBGano Angang Nupi Macha Sibu so Mari Lainaba Department na Counseling PBU Opopi Kunauda Mawamaga Pakang Amaga Lekai Miyamna Kaina Katpagi Tagdokta Piklibi Chahi Nauribi Angang Nupi Macha Adu Hauzik Fawa Child Welfare Committee na Rescue Tawidana Mayumda Ngasi Fawa Thambasi Laibak Tibani Matam chana angang asi counseling pihodrabadi tungda tholakpa fattaba khudingmaki daita kanana pugani haiki Pawamabu miyam da khanganingi yohaningi haiduna so mari lainaba authority da matang chana action lakhotpinaba haibi bege mahota social media da natraga mi victim singbu hena victimize tawbi base khudak talepiyo aduga thaudu aduda
kaisu khangjadriba yamna sahi nauribi minor girl ama yauriba dubu hojik foba CWC Child Welfare Committee na miyeng badi sangbire adugi damakti yam thagatse adubu miyeng sangbi duga loina na action su yaubi boina kutakta ngang adubu rescue tormaga child failure এবং ফন্দ থাম্বিরাga counseling matik chana pibi begi mahutta hauji foba mayim da thamduna thambasi yamna laibak thibani masi child line na natraga child welfare committee na lokhat piraga counseling matik chana pibiyo nataba targadi tungda mangonda tholakadaba psychological problem yama dukana na daita pugadobano habadu sasobu hangnya Lalit Kala Sangamgi Kuntra Suba Mapok Kumon Palan Thoram ngasi Brahmapur Nahabam da Laiba Dharmalaya Multipurpose Hall the Pangthokre Thoromasida Lamdamasigi Saknairaba Kala Bupam Jaba Artist Sing Amadi Miyamna Sarukyaki Tharamadu Saryakiba Lalit Kala Sangamgi former president B Neta Chandrana ngasi fawbada Lalit Kala Sangamna Lamdamasida Saknairaba Kalakar Kaya Puthokpada Achoba Thodang Kaya Lauduna Lakle Tungdasu Matik Chaba artist Kaya Puthokna Basu Leptana Honakigani Haiki aduga chahi mamangda amukta su ekoi foundation de si leptana adumak chatharakna ngasi su tawjari basine adubu ngasi series da koi performance da lebiriba chhatra sing adagi artist sing ase hoje hoje kidi manipur da haiba tare aduga mapan gi lamda su adumak maming khara khara leiraba haibadi khut chatlaba artist ngaktani adubu mase koi lalit kala dagi sengbo charakpa artist ngaktani na ipongdokche Presidency College Modbukna Sinduna Darjeeling gi Member of Parliament Oiriba Sri Raju Bishta Taramno Uppagi Thoramama ngasi college asida pangthokre MP Raju Bishta si Presidency College Modbungi Mahiroi ama oirambada natana afaba satra ama su oirambana ngasi gi uppagi thoramasi pangthokpani haina college asigi oja sing phongtokhi ngasi Moirang Bazai Maikai Adumgi Maira Paibi Singna Sinduna Hiram Kudingmakta Sotharaba Moirang Kendra Bu Kallu Haiba banner Makada Wakan Mifam Chathakre Wakan Mifam Aduda Sarugyakibi Maira Paibi Singna Manipur gi Puwariga Sagonariba Moirang Kendra si Hiram Kudingmakta Sothaduna Leire Lambi Thong Fibam Chadre Maram Aduna Mari Lenaba Authority na Atuba Matamda Midyeng Changbiyo Haiki Nifu Humdoilak Suba Raising Day Red Army People's Revolutionary Party of Kanglaipak Pripak Progressive Ki Numit Ngarang Party asigi Central Headquarter General Headquarter Amadi Base Area Singda Lup asigi Makok Thongba Officer Kayana Saruk Yaduna Pangthokpada Natana Iraicha Singaloina na Mafam Kayada Paksana Pangthokre Haina Lup asigi Cherolamana Hairakli Cherol aduna makha taribadi Thauramadu lup ki chatna kanglon ngaktuna leibaki damak thawaina ponthapi khraba athauba athaubi singi mafamda ikai khumnaba utpa amadi lup ki chairman na piba pauzel pathokpana mapungweba thauram oina pangthoki hairakli Director of Research Central Agricultural University Lamfelpat amadi All Manipur Progressive Farmers Association ani nasinduna ngasi kwatha khunda Nomayoiba training cum interaction on important of quality seed production, popularization, propagation of lychee farming haibagi matangda Nomayoiba kanana nebagi Thoramama Pangthokre. Thoramasida Kaugi Vice Chancellor Oiriba M. Prenjit, Director of Instruction Kaugi S. Vasanta, AMPFA gi President S. Ratan Kumar Amadi, Kwatha Chief S. Kamalna Matang Sitna, Chief Guest, President Amadi Guest of Honor Oina Sargyaki. Thauramadu ki Chief Guest Oikiba Central Agricultural University ki Vice Chancellor M. Premjitna Laufam Singda Lau Uduna Loire Haiduna Lamhang Hanghanduna Laiba Matam Natre Matam Gachanaba Maru Marang Singh Thabigadabani Chinjak Tamipal Tangdana Isana Honorabadi Madugi Kanaba Singh Fangduna Masak Thokpa Moigani Ngasi Kwatha Khunda Laktuna Khunna Sida Lichi Marang Kaina Thanaba Thaurang Paikhaliba Sida Khunja Singna Isamakini Khanduna Cheksinna Hona Minaduna Khunna Sibu Lichi Puthokpada Mangjil Thaduna Sentok Lehena Bohona Si Haiki Ojik lichi shiga khoi shi fazna process torakanda madu kwathagi allaman laiguru singshigi property ishagi iran oibiyo hauri ba angang sing yutta agriculture da attract toragadi high tech agriculture high tech horticulture si scientist singsiga loina akoi wakharon amada scientific oiba mongda laktragadi agriculture si
ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯄꯝ ꯁꯦꯠ 9 ꯑꯃꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯌꯦꯟꯊꯣꯛꯈꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯨꯟ ꯑꯁꯤꯗ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯤꯆꯤ ꯆꯥꯔ ꯀꯌꯥꯁꯨ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯥꯈꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯂꯝꯕꯤꯗ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯔꯦꯗꯤꯌꯟ ꯒ꯭ꯔꯨꯞꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯂꯝꯆꯠꯁꯤꯡ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯆꯕ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯀꯔꯇꯦꯟ ꯔꯥꯏꯖꯔ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯀꯔꯇꯦꯟ ꯔꯥꯏꯖꯔ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯟꯇꯦꯁꯇꯦꯟꯠꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ इवेंट असिगी ग्रांड फिनाले लाक्लिबा अक्टोबर तांग 16दा होटल इम्फाल असे सोइन पांगसगनी नुमित असिदा मयाम सोइदना लेंथोकियो Diwali amasung Ningol Chakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari Hauzik lariba Honda cars ki discount sing adudi Honda Amaze up to 42,000 Honda Jazz up to 50,000 Honda WRV up to 45,000 Honda City up to 62,000 Honda VRV up to 1,10,000 Honda Civic up to 2,50,000 Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kunga nipan gi mangoinana lobi hogadabani. Discount sing asi gidama terms and conditions khara laizai loinana madik charaba servicing center su laizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break imatungda mayamu taram noksha bagaloinana makata pau pizari. भारत की तोंगान तोंगान मफमदा पांगथोकनाबगुम ngasi jiribam BJP mandal na sinduna jati gi mapa Mahatma Gandhi gi 150 suba birth anniversary ga mari lenana Gandhi Sankalp Yatra pangthokre rally adu jiribam gi divong da leiba jiribam BJP mandal gi office tagi hauraga jiribam gi treasury fawbu chatki tharomasi ga mari lenana jiribam BJP mandal gi president A Semorna Mahatma Gandhi na भारत की मफम खुदिंगमक्ता शांति की पाउजेल पुदुना चटकिबा खोंगचट अदु निंगसिंगबो ओइना थौरमसी पांगथोकपने थौरम अदुदा सरुग याकिबा MFICL की वाइस चेयरमैन के शरद कुमारना ngasi rally asi Mahatma Gandhi gi 150 suba mapok kumon ga mari lenana pangthokpane thorom asina Bharat ta lairiba kanglup khudingmakna Mahatma Gandhi gi wakhalonbu saugatli haibadu taklibani haiki Bharat ta lairiba jati punamak jati khaidana राष्ट्रपिता महात्मा गांधी ने पामजरंबा महाकी कॉन्सर्ट अदुदा महाकी कॉन्सर्ट अदुदा एफे पुरमंगना सरुक यारी हाइबसे असि कॉन्सर्ट सिन मै केना ताई मालेम गी तोंगान तोंगान बा मफम सिंगदा पांगथोकनाबगुम ngasi Thobal district ki manung chana laiba Hairok High School da su World Side Day lisingani taramapan gi thauram pangthokre District Health Society Thobal amadi Lions Club Kakching Greater gi meeting makhada National Program for Control of Blindness Thobal na Vision First haiba theme da pangthokiba thoram aduda athoiba methulen gi warol piraduna Image TV gi editor N Uttam Kumar na mid haibasi yamna maru oi masi soklagadi yamna nungaite maram aduna mid pu yamna checksina thamba mathautai mid uraktaba haibasina aikhoi miyoibada yamna awaba oheli mamangai gi matamga hauzika yamna khenare Haurokliba naharol singna mobile phone toina sizinarapana miss sokpagya choba maram amasu oiri maram aduna haurokliba naharol singna miss soktana ba khona si haiki Rolation tabagi lapsida ayamba kakoise mobile chila ngaore ko anjo na chula ngaore se apoi swai wa de chu to bring out mid the hair so kama live si ma se apoi swai ki ya section of the crowd mid si so ga de kitan haka se bawo apoi dance de yamna no ai ka ba na यार को कोई निमना मशीला जो साथी मैं आपको बारी से सीनियर ने कोई विजन फर्स्ट टाइम से मेरे से उठकर दे अपने District Blindness Control Society Bisnupur nasu World Side Day lising ani taramapan gi palan thoram ngasi Bisnupur gi kiyam ba ningsing salen da pangthokre Bisnupur gi tongan ba school sing da tamba mahairoi taramari da anok singsu lemna yenthoki ba thoram aduda Saruk Yakeba Bisnupur gi Chief Medical Officer Dr. T. Maniharna mid udrabadi hingbada awaba moiga dawribani maram aduna aikoi khudingmakna mid asi luna amadi checksina thamsi loinana
matam chana check tawduna mit soktana bahona si haiki. Nakalamaromda Kakching Folk Supata Laiba Lalaima Marup Nasu Ahumlak Suba Oina World Side De Lisingani Taramapan Gamari Lenana Haikak Pokpi De Laiba Mission Blind School Da Tembang Polam Sing Kusinakre MS Babalu Enterprises Ki Maikai Digi Manipur Gi Han Boina Imphal West Babu Prada Ellen Blossoms and Green Store and Gift Store Hainaming Thonba Gift Store Ama Ngasi Hangdokre Toromadu Da Sarugakiba Gift Store Gi Proprietor Bablu Khangembamna Hangdokliba Store Aseda Vertical Garden Kusembi Upanbi Laina Chingba Kayama Miamda Fanganba Kaktanatana Kudol Pot Kayama Suyauri Hairiba Polam Singasi Kai Hena Tangdaba Amadi Quality Labor Ngakta Oibana Sel Thum Matik Chadaba Imung Manungi Oinadi Aduki Matik Kanaba Piragani Haiki Kanagumba Mapan the Sapangam Natran Ling Late of Kambuda. I the hanging ballers who when Kudung saw people Gamnavana when she hang money. Adoga Simaki showroom so Manipur. I had a when we do it. Adana Mam to Kudung Sabo or get ran when a color hang money. Adoga Sida gift key Yauri Pochina Mam the photo Sungamba Hong Song Bako Adoga Pashase Kahetare Mau quality Sulaiba. Adumo puna hatane sida yauri se Cinematography, photography, editing, film equipments amadi recording na chingba kaya khudong chadaba khudong ngapigani kaya gi khudong chaba piduna artist singbu yokhat nabagi pandamda and combat studio koba film center studio ama ngasi film forum Manipur ge chairman Samjay Savam Mangol Jangna Thobal Khetri lekai da hangdokre thormadu gamari lenana film forum Manipur ge chairman Mangol Jangna Film Forum Manipurasi Jati Ama Kaktagi Nate, Manipur Laiba, Furup Pumamaki, Yaifanaba, Laiba Furup Amane. Artist in Buyokatpa Amade, Film Gilamda, Miamda, Afaba, Pauzel Pibana, Mapungiba Todang Loriba Forum Amane. Maramasina Lamdamasi the Ladiba, Furup Kuding Makna, Mot Manana, Amato in a Tabak Dominasi. Afaba Kunayama Purakna Bahona Minasi Haiki. Prime Minister Da Laibagasida, Mop Lynching Tabak Hengalakli Basida. Nungnang ba Fongdok Luba India gi masak nairaba miyo yangkhai gi mathakta sedition case pansilaki badu handokle haina Bihar police na fongdokre tongan ba source sengdagi fangba pau gi matungina Bihar police na aranba case file tawrakiba Sudhir Kumar gi mathakta mari leinaba IPC gi section gi makhada case ama file tawgadore heramasi gi matangda sedition ki case sing asi kaktatpaga loinana karigumba maram amata leitana aranba case file tawrakiba miyo gi mathakta Thabak Lokal Lagani Haina, ADG Jitrendra Kumar Fongdokre. District Legal Services Authority Imphal West ka Legal Aid Clinic Changangai Kusam Naduna, Ngasi World Mental Health Day Githaram Changangai da Laiba, Center for Mental Hygiene Office the Pangthokre. Tharamadu gi Saruka Moina, Center adu da Laiba Singda Ningtham Tha Lakpaga Iruinana, Firol Singh Khudol Tamki. I will the Havatare, I know Yamna, Sena, hiding the Suyamna, arrival on the co. I have a city, Kentanati, Quina, Quigi, Apova, Richard Sally, Quigi, I know Yaradoni, Hatava, Isana Yaninda, but Mina, I wonder. How's it a mook Sanabagipao? Thasigi ahumdagi hauduna Russia gi Ulan Udeda chathariba Aiva Women's World Boxing Championship ki KG Yankai Mathoi flyweight ki kanglupta Manipur gi boxer MC Mary Kom na mahaki lamba oiriba Colombia gi Ingrid Valencia bu maithiba piduna semi-final chongkre Irai numita sanagadoriba semi-final bout asida Mary Kom na Turkey gi boxer Busenatska thengnagadori Ngasi nungtil phone kiba pauche singda kari kari maru iba pau yaw kiba ge habdu mayam puna khaminasi Kanglai Paki Maira Devishna Mishigi case CBI da Pahendrabadi Thamaiban Kendrabal Tawulena Akan Makongang Sanction Gadori Ahal Singi Hingbi Hak Kongong Rakpada Manipur Human Rights Commission Sab Saba Tawak Lokari Mani Manipur ki sel tungi fibam fagat anbada lawmi singi asogo todang lai ti sawa Fandam Devishna Mishi
Numit mangani manungda misi case CBI na pahendrabadi thamaiban pumbada sintha lepna khongjang saksin gadori Bisnupur gi upok pigi thogdokta miyamna mob violence khire wakhal taba horokle speaker hurala manupa ama phugi bahutta khongban sengdok holaga thadokre October 13 dagi moirang bal tawragani lupsing paujel wakhal gi leina narabasing matam sana lai ngom thautai Dr. T.S. Bhimo Mipung pudimang na Mahatma Gandhi gi wakhalon bu sagotle Sarat Kumar Bebishna Mishigi case Thasi Trahumdoi Paubada CBI the Sinadrabadi Akan Mukongang Chaksilagani JAC Lebak Miam Yaifa Pungjanga Pai Miam Saruk Yabiu El Sotil Kumar Kangla Pau Bebishna case CBI the Pahendrabadi October Trami the Kongang Chaksilagani JAC MC Medicong World Boxing Championship the semi final Sankre Manipur the handicap Pothok Pukai Thanalai Raispal Kuntragamri Suba Rising Day Parks and the Pangtokre Pipak Pro. Aroy bada maroy pau mukana. Aikhoina aikhoigi nat amadi chanabi bungak senduna thambagi tangai fadaba lai haina Manipur gi Governor Dr. Nazma Haptulan haikre. Hauzik session pairiba BJP ne luchingba lengak asi kangkhong chairaba sarkar haibadu oire haina CPI Manipur gi Secretary L Sotin Kumar Amaral Sikre amade leibaga magi sentungi fibam fagalhanbada lawmi singya choba thodang lei haina hanagi Union Minister TH Chawbana phangdokre Sige wenadi matang asida Manipuri Paulo Shinjare Pau mieng tabiri ba mayam punumapu ASHAPRIYA namu kana khurumjari